खुरुमजरी ELITETV की टेस्ट कार्टून महाव मिंग ताबिरि उसिम हानु तारा मौसरी मरो नंगसी इम्फाल फोंगो पाउसे सिंगी कार्टून सिंगदा कार्टून निसिना करी हाइनिंग लिबा करी फोंगों लिबा करी वखल खलन लिबा बदो मैम सिलोंग थमजगे आम लोखसगे संगा एक्सप्रेस की ओंथोक पनी दा हरबा कार्टून सिंग बियो याम फजबा CRPF कांगबु हलकपा प्रेस न वहंग हंगबगी सिन नमनेदा CRPF न हाइरे आसाम राइफल्स की मुहूर्ता CRPF खोय ओने लाए नंग आई कावरब्रा मौसा हैरांगोई थोंग मनाक्ता कापथखिबा रिम्स गेट मनाक्ता खपथखिबिदो आइनिने मयाम ताबिरमनी अखोई हैरांगोई थोंगी मिहार मना हैरांगोई थोंग मासाकेर अदुगा अखोई रिम्स की मासाकेर दोई मतांगदा CRPF ngakhtani chithakhiba मैम दो हैरांगोई थोंगी वॉलीबॉल ग्राउंड पांगथोखिबा गो रिम्स की गेट मनाक्ता अदे प्रेसमैन सिन हाइरे हां पेंशन फंगद्रिबो फरेदा हनदि कुकी दो ने खपथबिरोना याम फजबा अखोई आसाम राइफल्स की मोता CRPF लागासु मदुगी मोइना तोखियो मैम दु निजिंगनबा आइगा BBS की यामना फजबा अदुम वान थोलाइबा कार्टूनी अदुना लैरिबा हौजी मपानदगी लाकपा CRPF सेंट्रल आर्म पुलिस फोर्स CRPF लिसिंग हुमफुमद्रा लैरसु मणिपुर इंखा अखोइगी इंग तप्पा हाइतारे इंग तप्पा पुरकपा ngamdabagi awame unariba ngarang maktada अखोइ हौजी असौबु इशू मु ओइदी थादौ कांगबुगा सिविल सोसाइटी ऑर्गेनाइजेशन अदुगा रामबाई टेंगोल दकोको मी म्याम अखोइ उनदना वरी सानबा एडवाइजर हलमन म्यामदना हौजी सोशल मीडिया दा अचौबा इशू मु ओइरिबनी थादौ से कुकीरा नतबरा हौजी हौकिब कांगबुसी थादौ चिंगी लैरिबा तोंगान तोंबा लालौबगी लीडर ओइरिबा अदुगा अखोइगी MLA ओइरिबा म्याम सिंग सिदी मोइ हौकिब ngakतनी मदु नतबरा हाइबा अचौबा डिबेट अमा सोशल मीडिया दा कन्ना लाउनरिबा मतमनी अदनी सिगी तंजाचिदा अखोइ आसाम राइफल्स की मोता CRPF लागा फगदरा हाइबदो ममांगिदुई वरिदु निंगसंगकपरा अदु फरे दुदी कुकी दोइना खपथबिरोना याम फजबा सिसु कार्टूनी नोक्सु नोंनिंगबा अदु मथंगदा लैसिना खोइ सनालेबा की लोइरेदना अदनी लोइरेदना हाइबा सिनसिदि यंबियो खोइ ममानबा अनि वरि सनावल मचाना पासना योत सानबगी सिनमगा उरे अदा ममानबसिना इबुंगोसी सानबदा थवाइ यावरेदाना हाइबदना ममानबदा खुमै कदाइदगिनो नुमिदांग थक्चिलगा खाइबदा नुंगाइनबा सानरिबनीना याम फजबा अखोइगी अयुक्तना सॉरी अयुक्तना अखोइगी वेट लिफ्टिंग अदुगा नुंदांगना वेट लिफ्टिंग हेदो अदु सोटपा थांगतपा अदुगा अयुंगनबदना अखोइगी योत थांगतपा नुंदांगदना अखोइ अचोटपा मही थांगतपाना फागी तौनबा अदुनी अदुना कदाइदगिनोदा नुमिदांग थक्चिलगा खाइबदा नुंगाइनबा सानरिबनीना पोंदोक बाजिसी अदुम ट्रेन अमोइना तौरे अखोइ सानबा याम फबा खोंथांगनी अदु मौनहादगी करीदगी मैम हजिक्सी अखोइ जुम्बा चटपा अदुगा बॉडी फिटनेस तंदबा हेल्थ केयर की यामना ओम चेंज अमा लाय अदुना हजि तोन तोन मफम सिंगदा जिम सिंगसी मैम हांगदोंनरे यामना फबा खोंथांगनी मसी लखलैबसी अनिमक्ता हिंगनबा हाइतारे जिम सालिबा कांगबु हांगदोइबा कांगबु सु हिंजबा अदुगा मसा मऊ फन थंबा अदुबु मदु ओनतेनबदा अखोइ अयु नुंथिनना फजना यो थांगलगा नुंदांगदना मही थांगलगदी मदु अफबा ओइदुनी अदुगी मेसेज अमसु पीबा याम फजबा कार्टून थमजगे मथंगी कार्टून असना अखोइ पोंगनाफोंगी बालो हे अदुनी बालो इस द मते मनाउ सि वरि सानबनी अदा मक्साइगी नुपासिना हाइबा लंबीनेना कोमगी कोम ngakta लेखोम लेनांगना अमुक तोबा लोइरेना हाइबने द माइ निपिसना खुमै मरेबा निंगदबा लेंगाकपा सिंगना पानबा लमनबु करी अफबा तोरकनी मीगिदी जर्मन रो टाइगर रो ना मयाम सेम लेना याम फजबा सिजे पोनी होय खबर पारगा अदुगी मते मनाउ बाइ सनगना लंबीनेना कोंगी कोंग ngakta ngaइरेना सोन मनदा माइनि पिदुना मरे बानिंग दबा लेंगाक पसिंग पानबा लंबु करी अफबो तोरकनी मीगिदी जर्मन रो टाइगर ओन सेमबगी हजि मयाम तोंनरि छिने दुना नागा ताबा एरिया सिंगदा खोइ अदुंबा टाइगर रो जर्मन रो साबा यारोना खोइ लंबी थिंगना लैरी हजि फुट हिल्स नागा काउंसिल सिंदना हजिक्सी अमुक कुकी गांगबुन अमुक पुंग 30 तरोकी मतम पीग्रे मदु मनुंगदा खोइ मदु हंदोकदबनी हंदोकतदी मोइसुमु हाईवे बन तौनी हाइबना सिंग मयाम हजि न्यूज़पेपर दा पिनरिबा मयाम दुनी अदनी मयाम तोहनिंग मदुनी खरा अखोइ मीने लंबी लोंग सेमग्रे अखोइना कयमते सेमदे हाइबगी अदुम वखलोन थंबा याम फजबा कार्टून थमजगे मथंगदा लैसिना खोइ हुएलन पाउगी अस लोइरे हाइबजुनी हजी मणिपुर लेरिबो ओरिबो चेरा अखोइगी इरांगसिदा सिसु जम नोंनिंग भाई तारे फैमिली दा खोइ मैम से मचा नुपासिना नुपी से मरी सुबैना पोंसलपगी सिन्ने दा फुदबगी सिन्दा माइ नुपीना खामकपैना कइगिरा हौजिकपु मरी सुब नुपी पुसलकपा सांथगेदा मसीदेना मचा नबाई सांथबने देदा नुपीदुना बाजी
ꯑꯩ ꯅꯨꯄꯥꯗ ꯐꯨꯕꯤꯅꯨꯅ ꯌꯥꯝ ꯐꯖꯕ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯍꯥꯏꯅꯕꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯨꯒꯔ ꯗꯦꯗꯤ ꯑꯗꯨꯒ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣꯅ ꯍꯥꯏꯅꯔꯤ ꯃꯌꯥꯝꯗꯨꯅꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯈꯔ ꯑꯔꯤꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯔꯒ ꯂꯩꯕ ꯉꯥꯎꯁꯟꯅꯕ ꯑꯗꯨꯒ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯕꯗ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯑꯦꯗꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯔ ꯂꯤꯕꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯅꯔꯕꯅꯤ ꯑꯅꯤꯁꯨꯕ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯅ ꯁꯤꯅ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯋꯥꯐꯝꯅꯤ ꯃꯔꯤꯁꯨꯕꯁꯦ ꯁꯥꯟꯗꯕꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯁꯥꯟꯗꯕꯁꯤꯗ ꯃꯀꯨꯕꯣꯛꯅ ꯁꯥꯟꯗꯕꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯃꯔꯤꯁꯨꯕꯅ ꯕꯥꯖꯤ ꯑꯩ ꯅꯨꯄꯥꯗ ꯐꯨꯕꯤꯅꯨꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯧꯖꯤꯛꯀꯤ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯆꯍꯤ 50 ꯁꯨꯗꯧꯔꯕ ꯅꯨꯄꯤꯗꯨꯅ ꯆꯍꯤ 25 ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯁꯨꯒꯔ ꯗꯦꯗꯤꯒꯤ ꯑꯗꯨꯒ ꯕꯨꯡꯉꯣꯒꯤ ꯅꯦꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣꯒ ꯍꯥꯏꯔꯤꯁꯦ ꯁꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯨꯅꯤꯅ ꯑꯁꯤꯗ ꯕꯦꯁ ꯇꯧꯕ ꯑꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯎꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯧꯖꯤꯛꯁꯤ ꯏꯕꯤꯛꯁꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯅ ꯃꯇꯝ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗꯒꯤ ꯇꯧꯊꯔꯛꯄ ꯌꯥꯏꯔꯤꯄꯣꯛ ꯄꯔꯤꯡꯗ ꯀꯔꯤ ꯕꯤꯜꯗꯤꯡ ꯂꯩꯔꯝꯕ ꯊꯨꯒꯥꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯊꯨꯒꯥꯏꯕꯗꯤ ꯐꯖꯅ ꯊꯨꯒꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯛꯇꯅꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯒꯦꯗꯣ ꯄꯥꯏꯈꯠꯍꯧꯅꯕ ꯑꯗꯨ ꯇꯧꯕ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯈꯕꯔ ꯄꯥꯔꯒ ꯏꯕꯤꯛꯁꯟꯗ ꯃꯊꯧ ꯐꯖꯅ ꯇꯧꯔꯦꯍꯦ ꯑꯇꯩꯗ ꯇꯧꯗ꯭ꯔꯁꯨ ꯑꯅ ꯍꯥꯏꯕ ꯃꯥꯗꯣ ꯃꯃꯥꯟꯅꯕꯅ ꯈꯨꯝꯃꯦ ꯑꯀꯥꯏꯕ ꯂꯝꯕꯤ ꯊꯣꯡꯁꯤꯡꯁꯤ ꯎꯕꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯨꯒꯥꯏꯔꯤꯖꯥꯠꯅꯦꯅ ꯍꯧꯖꯤꯛꯁꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯖꯒꯥ ꯖꯒꯥꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯝꯕꯤ ꯊꯣꯡ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯥꯏꯔꯒ ꯍꯧꯖꯤꯛ ꯍꯣꯏ ꯁꯤꯖꯟ ꯃꯇꯝ ꯃꯊꯪꯒꯤꯗ ꯑꯣꯐ ꯁꯤꯖꯟ ꯃꯇꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯣꯡꯕꯗꯤ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤꯗ ꯃꯦꯂꯥ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯕꯔꯃꯦꯟ ꯑꯃꯗꯤ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯦ ꯀꯃꯥꯏꯅ ꯂꯩꯒꯗꯕꯅꯣ ꯀꯩꯗꯧꯈꯤꯕꯅꯣ ꯑꯗꯒꯤ ꯉꯁꯤ ꯈꯕꯔ ꯈꯔꯗ ꯍꯥꯏ ꯅꯝꯐꯨꯗ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯏ ꯌꯦꯡꯁꯤ ꯅꯍꯥꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃ ꯂꯥꯛꯄꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯑꯦꯛ ꯁꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯟꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯊꯥ ꯇꯔꯨꯛ ꯑꯃ ꯁꯥꯡꯗꯣꯛꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 11ꯗꯒꯤ ꯁꯥꯡꯗꯣꯛ ꯇꯥꯔꯗꯤ ꯃꯊꯪ ꯆꯍꯤ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 11 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄꯤ ꯑꯥꯔꯁꯤ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨ 27ꯒꯤ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯑꯅꯤ ꯑꯗꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯑꯅꯤ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅꯤ ꯁꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯖ ꯑꯗꯨꯅꯤ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯩ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯕꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯂꯝꯕꯤꯗ ꯋꯥꯀꯤꯡ ꯆꯠꯇꯅ ꯁꯤ ꯏꯚꯤꯛꯁꯟ ꯇꯧꯕꯁꯦ ꯎꯔꯦ ꯊꯨꯒꯥꯏꯔ ꯂꯩꯕꯁꯤꯗ ꯍꯨ ꯁꯦꯠ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯗꯦꯌꯔ ꯀꯦꯅꯣꯠ ꯕꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯅꯥꯅ ꯍꯥꯏꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯕ ꯌꯥꯔꯣꯏꯅ ꯚꯦꯂꯤ ꯋꯥꯖ ꯒꯕꯔꯟ ꯕꯥꯏ ꯁꯤ ꯑꯦꯝ ꯚꯦꯂꯤꯁꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤ ꯑꯦꯝꯅ ꯒꯕꯔꯟ ꯇꯧꯔꯝꯃꯤ ꯂꯩꯕꯥꯛ ꯉꯥꯛꯑꯝꯃꯤ ꯅꯥꯎ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯉꯥꯛꯑꯦ ꯑꯦꯟ ꯗ ꯑꯗꯔ ꯁꯥꯏꯠ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯅꯥꯅꯣ ꯚꯥꯏꯁ ꯑꯩ ꯁꯤ ꯑꯦꯝ ꯁꯥ ꯍꯥꯏꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯥ ꯍꯥꯏꯅꯤꯀꯣ ꯕꯥꯏ ꯑꯩ ꯁꯤ ꯑꯦꯝ ꯁꯥ ꯏꯁ ꯅꯣꯠ ꯗꯤꯁ ꯁꯦꯄꯔꯦꯁꯟ ꯑꯁꯤꯗꯤ ꯁꯦꯄꯔꯦꯁꯟ ꯅꯠꯇꯕ꯭ꯔꯥꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯑꯗꯨꯝ ꯄ꯭ꯔꯨꯞ ꯂꯩꯅꯕꯗꯨꯅꯤ ꯆꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯝꯅ ꯑꯩꯅ ꯅꯣꯡꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯌꯦꯠꯅꯕ ꯂꯩꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯅꯤ ꯏꯚꯤꯛꯁꯟ ꯐꯖꯅ ꯆꯠꯊꯔꯦ ꯀꯩꯅꯣꯅꯤ ꯏꯁꯨꯁꯤ ꯗ꯭ꯔꯥꯏꯚꯔ ꯇꯧꯅꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯀꯌꯥ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨꯝ ꯇꯥꯔꯤꯗꯨꯅꯤ ꯑꯗꯒꯤ ꯊꯥꯗꯧꯁꯤ ꯀꯨꯀꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯄ꯭ꯂꯦ ꯇꯧꯔꯤꯔꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯗꯤꯕꯦꯇꯦꯕꯜ ꯑꯩꯈꯣꯏ ꯗꯤꯕꯦꯠ ꯇꯧꯅꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯃꯌꯥꯝꯁꯤ ꯀꯟꯅ ꯇꯧꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯟꯁꯦ ꯀꯔꯝꯕꯗ ꯂꯥꯛꯀꯗꯒꯦꯁꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯃꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯋꯤ ꯍꯦꯞ ꯇꯨ ꯋꯦꯠ ꯑꯦꯟ ꯋꯥꯠꯆ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯣꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ